Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau. Gari manungda asi bhakchang ama leiramlei ngasi ayuk pung 4:15 rom taba matamda Imphal East ki Porompat Police Station ki manung chanma konung mamangi traffic island manakta khamtuda thamba ising puba Tata truck registration number MN07C3921 ki manungda gari adugi driver oigani haina chingnaba mioi ama siduna leiramlei hairi leikhidaba mioi adu Ukrul district ki Falang village tagi Thangbaipam Jajo Kungataruk apokpa Grason Jajo kawi thaudok thokpamda police amadi forensic expert ki kangbu laktuna yengsilaba matung asi bhakchang adu police na lokhotlaga Jenims ki Miral sangda thamkre mioi adu mataw karamna siramlibano haibado hojik phawbagi oina chapchana khangba ngamdri hairi Burma manungi Manipur ga tainaba border mayada ngasi ga thana numit humni mariri makhata na khuthoknarakpada Manipur gi apunba lalawluk ki kedar ani laikidre aduga KNB gi kedar kayasu siramba yabagi oithokpa lai hairi Thazaba yaba paugi likhud amana tamuda PDF amadi KNB gi apunba khutpu singna Manipur gi apunba lalawlup singgi mathakta leptana chatharakpa landa gi saruk ama oina ngasi su ayuk anganbadagi hauraduna kan mamong da landa rakhi KNB amadi PDF ki apunba khutpu gi landa aduda Manipur gi lalawlup singna su khud handuna kan mamong da khuthongna ki lanfam aduda Manipur gi apunba lalawlup ki mioi ani laikhidre haina phongdoragli Nakalamaramda Manipur gi lalawlup singi maikaidagi khud hanbaga loinana military junta na chathaba air strike ta ngarang fawada KNB gi kedar kunthra hena sikraba matung ngasi supak sana KNB gi maikaida Misi Mina yawbaga loinana Asok Apan kaya Yaore haina pawgi source asina makha tari iduning thaugi post agi lokhacharake popi yan balakpa cycle police amadi CRPF ki gari thugaikre cycle gi eco village manakta daiba Luangjang village da ngasi ayuk cycle police amadi CRPF na popi yan balakpada mafam atuda popi thaba villager singna lambi thatuna changhan khidre police amadi CRPF na tonglakpa gari thugaikre police amadi CRPF sing adu gari langthoklam laga chain khiba maramna ehenba force puraga lakhigani khanbadagi villager singna khulai paiduna police amadi CRPF lakpangaidi mafam aduda thariba popi pambi sing kana amatana laktuna yanbi yaroi hai USA ki Washington DC manakta American Airlines passenger jet plane amaga US Army ki Black Hawk helicopter amaga thengjinabada mioi humfu hena secret haina District of Columbia gi Fire Chief John Donelia na paugi mifam amada phongdorokli Washington DC ki Reagan National Airport manakta laiba automatic turel da thengai nerba matung helicopter amasung jet plane adu tasin ki hojik phawbagi oina mioi kunipan gi asibak chang nokhotpa ngamkre adubu turel adu da topa mioi kaya amasu nanduna leramba yai haina thajanari American Airlines ki maikaidagi phongdorokpada regional passenger jet ado passenger humfu amadi crew member mari yaukibani haina confirm taragli amaromda helicopter adu lanmi ahum tongduna training flight amani haina US official gi maikaidagi phongdoragli thaudo adugi matung army unit ki maikaidagi helicopter training flight sing lefanduna thamli American Airlines da tonglakhiba passenger ayamba ice skater sing ko samadi imung manung kaya yauki makhoi pumnamak hingba yaudre haina airlines asigi maikaidagi paugi khuthang aduda phongdoragli thengjinaba adu passenger jet aduna Reagan Airport aduda tanana bahonarakpada thokibani radio communication sing adu air traffic control da tatnaba leikhide Black Hawk helicopter gi crew sing aduna plane adu pairakpagi saminso aduma khangkhibani haidi transportation secretary son Dafina phongdokhibada mafam aduda stand flight Parents singi makhada topa plane amadi helicopter singna paina bangakthani adubo airspace adu chinba maramna oirambi yai haina phongdorokpaga loinana chahi daragi manungda khwaidagi tamthiba cross oidi UNC state lengak amadi Bharat lengak ki oiba maikai ohumgi ngasi senapati headquarter da pangthokre matam kayagi mamangdagi chathaduna lakhiba United Naga Council UNC state lengak amadi central lengak ki oiba maikai ohumgi taraga humdoirak suba tripartite talk ngasi ayupung taraga mathoi taba matamda senapati district headquarter da pangthokre Bharat lengak ki Ministry of Home Affairs ki maikaidagi UNC ki president ai bachirol piraktuna barton torokpadagi ngasi chathakiba maikai ohumgi oiba wari saba aduda UNC ki president NG Lorho amadi general secretary Baraiho sangsatna luchingba mioi taragani thoina sabat team na saruk yaki mute kangbu aduda ansam ki president M Luikang Lukson Naga women ki president CH Priscilla Thiomai amadi NPO ki president H Kuba Peter Susarugyaki Central Lenga ki maikaidagi na Ministry of Home Affairs ki advisor NEAK Misra Deputy Director Navdeep Singh Grewal IPS Sarugyaki baga loinana State Lenga ki maikaidagi Chief Secretary Prasanta Kumar Singh IAS Commissioner cum Secretary N Asok Kumar IAS Deputy Commissioner Senapati Mamoni Dali
SP Senapati MS Anupam, ADG PM Senapati Rang David, kung amadi Subdivisional Officer Purul N. S. Lugaiba Thangal Saruk Yaki, mifam aduda UNC gi maikaidagi lengangta taliba kumja 2016 gi December 9 state lengangna thokiba order amana anauba district tare lauthokiba adu chanahanbiganu haiba wafam adugi matangda center amadi state lengangna kupna khanari maram aduna makha na chahi asigi April thada maikai ahumgi oiba mifam ama pangthokpa yaina khre hairi.